Laining-Laisonda Yumpham Oiraga Changsilakliba BJP gi pandam yaoba Khongjang asina India asi Kairakpa Yabagi Akiba Lei haina CLP Leader Okram Ibobi na phongdokhre wafam masing asi Congress Bhavanda pangthokiba state level Sambidan Bachao rally gi thauramda mahakna phongdokhibani All India Congress Committee AICC gi Manipuri gi in charge Christopher Tilak MPCC gi President K Megachandra Hanagi Deputy Chief Minister Gakhangam Congress ki MLA Singh Hanagi MLA Singh PCC member Singh amadi MPCC gi maru oiba thomi kayana sarukyadna pangthokiba thauram aduga mari lengna CLP Leader Okram Ibobi na hai India gi constitution asina malim gi khwaidigi chawba constitution ama oiribani lebak ase ningkha tamna ba hotnakiba Congress ke luchingba singna pullaga India gi constitution ase irambani India gi constitution ase furup khudingmakna lining gi asengba larik amagum laurabadi lebak ase kairoi Manipur su kairoi India gi constitution ase chetna thago naduna lamdam asida leiriba kanglup furup amatana tonganba homeland natraga separate administration tanbigano lamdam asida leminariba furup masal gi marakta apen pen de leirabasu phaminaduna waroshin purakna ba hotnaminasi haina mahakna phongdokhe Mahakna makata na hai lamdam asida lokaina mitop changlakpa asigi mayokta lepli asigumba thawung asida mahakna kaidongnungda saugatloi chahi ani sujilaklaba irang asigi chaitheng miyamna ngasi sufangli National Highway singda security na ngakselaga chana thakna mapotlam pusilakle haiba pau asina ngasidi maru oiba pau oire masi afaba lengak leibagi wahanthok nate Lebak asigi ningtamba purakna ba hotnabada achoba thodang lokiba aikhoigi laioi-kraba luchingba singna semlamba constitution semdokba haibasi BJP lengaki matik nate Congress na lengak laba matamdata India gi constitution kanba ngomgani haina mahakna makata ki Bharat si kairoi doribani Manipur si kairoi doribani masiga mari leinana masigi context ta Manipur da leiba isinau amatana homeland oiba yai separate administration oiba yai greater adu oiba yai da oiba yai Manipur kaina ba demand di tawbirakanu karigumba apen pen da kaya leramgani khoi phaminaraga aidi yamna thajaba am leiba if there is a problem there must be a solution problem ama leiba ta madu tashinana ba yaba solution ama purakna ba lambi su leibam thoeba adu problem de cry de hore ino adu madugi mari makhong de khoi changna thigat minaba taina mada karigumba akoina soigiba khotkiba karikira ama ma yaram tarsu nopa masa thokna nopi masa thokna simadi ngakpi o sori je khoi haibada karisu ikai ningai thongna leina haibam thoeba